mayambu ahan namaktada wari na chomgi maikidigi ikok no na taram noksari ngasisu aikoina puraga laksari matam khara leprubagi tungda aikoina hana thajarambu warida mapok tuda aikoi ahum warigi mari suba tangka ngasi ki tangka asidana wari sina amu kari kamdori bahabado mayam punamagna wari ase muktaminarsi mamang ki tangka adugi makha chatarakko matamda tamani tangteng thenaki tangteng ge makhoi ani namna bayam namnaki tangtel gi mahi magi mapangan taseng tasina angakpani tamani mikup asida maithi bahabado nangadore tamani bu tangtena kanna namsinduna mabu lakna patanja asida tangtengi machanupina tangten bu khamdoe masi ki tanja asidani mani mamang thaki kari gum kharkhak mangudani singnak pugum ubugum phauki kari phauriba mahakidi magi ahanna mapokta mana tattan ngaujakhiba chonjakhiba thobichani tangtengi machanupi du ubumatamda thobicha magi machindagi tattana chonki bigup khariki matungdadi tamani mahak adumok magi mayum maigei damna chanba semchaki adubu khangaude mangonda tangtena madi sannaduna kanna kaukhiba chaina pikhiba kaya adun bigup kharadi tamani wanthaduna taki mana wanthaduna taringai tanjasidani mahakina kongda nason pikna haidari tamnadi nangna chaliba lambi si soire nongpok maigei pangna chelu matam maduda nangna mathang urakani khanglakani ngasi nasana tumta wahang kaya am hangjariba nangna khumba ngamdriba phongba ngamdru pakhong ase soidana baki phonglakani nongpok pangna chelu thiyo maru ikok kokpa lawai tangba masak phajadaba kanagum amakhak nangna thingrakani masidagi mathang nangna singnariba khaningliba kaya adugi pakhum lalagani nahak chelu haduna hanjin magi nakongda hairari bigup kharigi matungdadi tamani mika prang thori masa matomda choli kari manglano hojikitabu kari manglano ne nongpok maigei pangna chelo maru kokpa masak phajadaba amakhak aina unagani haiba aduga aina isai tumda hangjariba kaya asiga pakhum soidana phanglagani haiba kaino harisiba asumna ngayaktang khallaba tungdadi tamani hairaliba asimak chapchana pangtholagi haduna mahak magi lamchiksinbagi mahigi pangal duglunana nongpok maigei pangna adum lai mayum lomda magsa khitre channa tamani wakhala dum khali mangonda sanbiduna wairakhiba aduga pictru pikhram yoy amakhangna mangonda yam lakchana tokhiba kaya se masa matumda wang hangjari haujuk phawba karino haba pakhum phangma ngamde tangting machannupi du urubadana mangonda phawribsina kari karma makhangi miyoibano mahi haiba aisu ai mangairi khanjurubani aduga mahangna karambano haduna adum wahang hangna mahak chongna cholok chakki asumna chatpaduna mangonda haibirakpa takpirakpado chapchana thokadore thungadore masigi mikup tanja ase numidang waram mamsilakpa tanja habadu oire nongpok maigei pangna chelu habanina nongpok ithang thangbada leiriba kullasi tamnani tamani chakriba asomna tangtensu mahagna ngasai thabak kaya ama thokre lanjau kaya ama tokre masigi matungda mahaksu magi masada karino hapam thum khangdaba madi adum phore mangonda phawribase atai amata nate tamani ga maga thengnaruba kaya sidagi mangonda phorakpani adubu phawribase karino habadi khangde mahaksu mapok ama talakpani aduga khwaidagi hena madau yaribadi tamani ni mahakta mapok kya pokhrabani handaki asina makoiga thengnaw haduna tamkhiba mapok aduni tangtensu masana aduna pharokka matamda karina hapam topum khangdabana masa siyamna wai piktu pikhraba mana tengot macha amada natraga khujai macha amada ising khara hairaga luppa yaribase pukhri daga chongthaduna ai matha sai haduna hekta tawi magi matawase atopa mina uradi pangnoktuno ningani machanupidi mabungi matawasi ubadunoi machanupinasu khujai macha amada natraga tengot amada ising khara haplaga irujaba yadra kaina hairurabadi tangtengi asaubi habado kamthengbi habado oigadurbani picture haribatani mahaki wakhallondi sumna leiba mi amagi wakhallondi kaidungeda mana tabanate chak thiba matamdasu kon macha daga thirurabadi hekta bera kabini
ꯄꯪꯂꯪꯗ ꯂꯪꯈꯥꯏꯕ ꯀꯧꯈꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯄꯥꯛ ꯄꯥꯛ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯦ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯅꯤꯡꯊꯤꯅ ꯈꯪꯈꯤꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄ, ꯃꯥꯅ ꯂꯥꯎꯕ ꯅꯠꯇ꯭ꯔꯒ ꯃꯥꯅꯒ ꯁꯟ ꯁꯦꯟꯗꯨꯅ ꯆꯠꯄ ꯇꯥꯟꯖꯥꯁꯦ ꯑꯇꯣꯞꯄꯅ ꯎꯕꯗꯁꯨ ꯑꯗꯨꯝ ꯀꯤꯕ ꯌꯥꯎꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯥꯝ ꯑꯁꯤꯃꯛꯁꯨ ꯃꯤ ꯀꯌꯥ ꯆꯪꯅꯗꯦ, ꯀꯤꯗꯤ ꯌꯥꯝ ꯀꯤꯅꯩ꯫ ꯀꯔꯤꯒꯤ ꯇꯥꯡꯇꯦꯟꯅ ꯃꯁꯛ ꯎꯕ ꯉꯝꯗꯕ, ꯃꯥꯕꯨ ꯈꯪꯕ ꯉꯝꯗꯕꯗꯨꯅ ꯃꯤꯅ ꯀꯤꯅꯕꯅꯤ꯫ ꯑꯈꯪꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ 4-5 ꯈꯛ ꯅꯠꯇꯅ ꯃꯥꯕꯨ ꯈꯪꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯁꯣꯝꯗꯁꯨ ꯇꯥꯃꯅꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯗꯥꯏ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯑꯣꯏꯔꯔꯦ꯫ ꯀꯗꯥꯏꯗ ꯀꯔꯝ ꯇꯧꯅ ꯊꯤꯅꯤ? ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯔꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯊꯨꯡꯒꯗꯧꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯑꯗꯨꯒ ꯑꯩꯅ ꯀꯔꯝꯅ ꯃꯤꯑꯣꯏ ꯑꯗꯨ ꯊꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯇꯥꯃꯅꯤꯗ ꯈꯜꯂꯦ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯂꯤꯕꯁꯦ ꯈꯪꯅꯤꯡꯕꯗꯒꯤꯅꯤ꯫ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯈꯔ ꯐꯥꯎꯔꯤ꯫ ꯃꯁꯤ ꯀꯣꯛꯅꯕ ꯃꯔꯨ ꯀꯣꯛꯄ ꯂꯋꯥꯏ ꯇꯥꯡꯕ ꯃꯤꯑꯣꯏ ꯑꯁꯦ ꯃꯥꯅ ꯊꯤꯒꯗꯧꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯀꯩꯊꯦꯟ ꯇꯝꯅ ꯇꯥꯃꯅꯤ ꯂꯥꯛꯏ꯫ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯂꯩꯔꯒꯗꯤ ꯃꯍꯥꯛꯇꯤ ꯍꯦꯛꯇ ꯂꯝꯖꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯣꯡꯂꯒ ꯇꯥꯃꯅꯤ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯈꯨꯜ ꯑꯁꯤꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ? ꯈꯔ ꯍꯦꯟꯅ ꯁꯥꯊꯤꯕ, ꯆꯤꯡꯒꯁꯨ ꯏꯅꯛ ꯅꯛꯅꯕ ꯈꯨꯜ ꯑꯣꯏꯕꯅꯤꯅ ꯃꯍꯧꯁꯥꯅꯁꯨ ꯃꯍꯥꯛꯁꯦ ꯂꯥꯏꯒꯤ ꯁꯥꯟꯅꯐꯝ, ꯂꯥꯏ ꯌꯥꯝꯅ ꯇꯝꯅꯕ ꯈꯨꯜ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯩꯊꯦꯟꯗ ꯃꯤ ꯌꯥꯝꯅ ꯀꯥꯟꯅꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯜꯂꯤꯉꯩ ꯀꯥꯔꯝꯂꯕꯁꯨ ꯌꯥꯝꯅ ꯉꯟꯅ ꯀꯩꯊꯦꯟ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯆꯥꯛꯍꯟ ꯆꯥꯔꯒ ꯇꯨꯝꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯃꯅꯤꯗꯤ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯨꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯈꯪꯗꯦ꯫ ꯃꯥꯅ ꯊꯨꯡꯕ ꯃꯇꯝ ꯑꯁꯦ ꯀꯩꯊꯦꯟꯗ ꯉꯁꯥꯏꯋꯥꯏ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯝꯕ ꯇꯥꯟꯖꯥꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯇꯤꯜꯂꯤ꯫ ꯍꯧꯔꯦ꯫ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯈꯤꯕ ꯃꯔꯨ ꯀꯣꯛꯄ ꯂꯋꯥꯏ ꯇꯥꯡꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯃꯁꯤꯗꯒꯤ ꯈꯪꯅꯤꯡꯕꯁꯤꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨ ꯀꯣꯛꯄ ꯂꯋꯥꯏ ꯇꯥꯡꯕ ꯎꯕ ꯌꯥꯗꯦ꯫ ꯇꯥꯃꯅꯤ ꯃꯅꯥꯛꯇ ꯑꯃ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯪꯉꯤ꯫ ꯃꯔꯨ ꯑꯣꯏꯅ ꯑꯍꯜꯁꯤꯡꯕꯨꯅꯤ ꯃꯥꯅ ꯍꯪꯂꯤꯕ꯫ ꯉꯁꯥꯏ ꯃꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥ ꯑꯗꯨꯁꯨ ꯃꯃꯨꯠ ꯇꯥꯅ ꯁꯦꯡꯅ ꯍꯥꯏꯔꯝꯗꯕꯗꯨꯅ ꯂꯋꯥꯏ ꯇꯥꯡꯕ ꯃꯤ ꯎꯕ ꯌꯥꯗ꯭ꯔꯦ꯫ ꯆꯪꯂꯒ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯥꯃꯅꯤꯅ ꯍꯪꯉꯤ꯫ ꯃꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯂꯋꯥꯏ ꯇꯥꯡꯕ ꯃꯔꯨ ꯀꯣꯛꯄꯁꯤꯡ ꯑꯁꯦ ꯉꯛꯏ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯅꯪꯗꯤ ꯀꯔꯤ ꯈꯪꯗꯣꯔꯤꯕ? ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦꯕꯣ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯊꯤꯕ ꯂꯦꯞꯇꯦ꯫ ꯁꯝ ꯈꯔ ꯌꯥꯎꯖꯔꯕꯁꯨ ꯂꯋꯥꯏꯕꯨ ꯇꯥꯡꯂꯕꯗꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯪꯉꯤ ꯑꯩꯕꯨ ꯈꯪꯕꯤꯕ꯭ꯔꯥ ꯇꯣꯏꯅ꯫ ꯃꯥꯒꯤ ꯋꯥꯍꯪ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯅꯥꯒꯨꯝꯕꯁꯤꯡ ꯅꯧꯅ ꯃꯥꯕꯨ ꯊꯦꯡꯅꯕꯁꯤꯡꯅꯗꯤ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯈꯝꯅꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯈꯔꯕꯨ ꯂꯋꯥꯏ ꯇꯥꯡꯕ ꯎꯔꯕꯗꯤ ꯆꯪꯂꯒ ꯍꯪꯕꯗ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯦ ꯐꯪꯗ꯭ꯔꯦ꯫ ꯇꯥꯃꯅꯤ ꯀꯩꯗꯧꯅꯤ? ꯃꯔꯨ ꯑꯣꯏꯅ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯤ ꯈꯔ ꯌꯥꯝꯅ ꯇꯤꯟꯕ ꯃꯐꯝꯗꯅꯤ ꯃꯥꯅ ꯊꯦꯡꯅꯤꯡꯂꯤꯕ, ꯃꯥꯅ ꯈꯟꯅꯤꯡꯂꯤꯕ꯫ ꯃꯁꯤꯗꯒꯤ ꯄꯣꯠ ꯌꯣꯜꯂꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯃꯅꯥꯛ ꯆꯪꯉꯤ꯫ ꯑꯗꯨꯒ ꯇꯥꯃꯅꯤꯅ ꯍꯪꯂꯗꯤ, ꯏꯃꯥ, ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦꯕ? ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯇꯣꯞꯄ ꯋꯥꯍꯪꯒ ꯍꯪꯒꯗꯕꯩ ꯅꯤꯡꯉꯨꯔꯦ꯫ ꯑꯗꯨꯒ ꯇꯥꯃꯅꯤꯅ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯂꯨꯀꯣꯛꯄ ꯂꯋꯥꯏ ꯇꯥꯡꯕ ꯅꯨꯄꯥ ꯃꯁꯤꯡꯁꯤꯕꯨ ꯀꯌꯥꯃꯨꯛ ꯂꯩꯒꯦ? ꯋꯥꯍꯪꯗꯣ ꯍꯪꯂꯛꯄꯗ ꯑꯍꯜ ꯑꯗꯣ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯑꯔꯨꯕ ꯋꯥꯍꯪꯒ ꯍꯪꯒꯗꯕꯩ ꯅꯤꯡꯉꯨꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯛꯄꯗ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯤꯕꯨ ꯉꯥꯡꯂꯛꯏ꯫ ꯃꯅꯤ ꯀꯔꯤ ꯇꯧꯅꯤ? ꯃꯥꯅꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯕꯨ ꯂꯋꯥꯏ ꯇꯥꯡꯕ ꯂꯨꯀꯣꯛꯄ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯍꯪꯒꯅꯤ? ꯑꯉꯥꯎꯕꯒꯤ ꯋꯥꯍꯪꯅꯤ꯫ ꯃꯅꯤ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯗ ꯂꯦꯞꯂꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ, ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯑꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯑꯃꯁꯨ ꯋꯥꯔꯤ ꯄꯪꯁꯥꯟ ꯁꯥꯟꯅꯔꯛꯏ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯅꯤꯝꯕꯨ ꯉꯥꯡꯅꯔꯝꯕꯗꯒꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯄꯪꯂꯣꯏꯗ ꯂꯣꯏꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯀꯩꯊꯦꯜ ꯈꯝꯈꯤꯅꯕ ꯇꯧꯔꯛꯂꯦ꯫ ꯃꯅꯤꯁꯨ ꯑꯗꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ꯫ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗ ꯄꯣꯠ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯅ ꯂꯥꯎꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯅꯤꯅ ꯁꯣꯟꯊꯥꯅꯅ ꯇꯥꯍꯧꯏ꯫
ꯃꯥꯅ ꯂꯥꯎꯔꯤ ꯃꯤ ꯁꯤꯔꯦ ꯂꯣꯏꯁꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯃꯅꯤꯅ ꯇꯥꯏ ꯃꯈꯣꯏ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯃꯅꯥꯛ ꯅꯛꯄꯁꯤꯗꯁꯨ ꯌꯥꯎꯔꯤ ꯈꯔ ꯂꯥꯞꯄ ꯈꯨꯟꯕꯨꯗꯤ ꯑꯣꯏꯔꯒꯁꯨ ꯈꯔ ꯂꯥꯞꯄꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯃꯤ ꯁꯤꯔꯦ ꯀꯩꯊꯦꯜ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯤꯕꯁꯦ ꯇꯥꯃꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯍꯥꯛꯁꯨ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯤ ꯀꯩꯅꯣꯅꯦ ꯃꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯕꯣ ꯃꯤ ꯁꯤꯔꯦ ꯀꯩꯗꯧꯔꯒꯦ ꯃꯁꯤꯗꯒꯤ ꯐꯝꯂꯝꯕ ꯅꯨꯄꯤꯁꯤꯡ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯅꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯊꯨꯡꯂꯕꯅꯤ ꯃꯤ ꯁꯤꯔꯒ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯅꯔꯦ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯧ ꯑꯃꯗ ꯃꯥꯅ ꯍꯪꯅꯔꯤ ꯏꯗꯣꯝꯆꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯃꯧ ꯑꯗꯨꯁꯨ ꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯈꯔ ꯊꯨꯔꯦ ꯑꯩꯈꯣꯏ ꯄꯣꯠꯆꯩꯁꯤ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯝ ꯍꯪꯉꯨ ꯌꯥꯅꯤ ꯃꯥꯒꯤ ꯏꯐꯤꯡ ꯐꯤꯡꯅ ꯈꯨꯝꯂꯤꯕ ꯋꯥꯗꯨꯗ ꯃꯅꯤ ꯀꯔꯤ ꯍꯥꯏꯅ ꯍꯪꯒꯅꯤ ꯑꯗꯨꯕꯨ ꯍꯪꯉꯤ ꯃꯤ ꯁꯤꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯤ ꯁꯤꯔꯗꯤ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯗꯕ꯭ꯔꯥ ꯅꯨꯄꯤ ꯑꯗꯨ ꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯪꯗꯕꯗꯧꯅ ꯍꯪꯉꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ ꯑꯩꯈꯣꯏꯁꯦ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗꯒꯤꯅꯤ ꯈꯔ ꯂꯥꯞꯂꯦ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯍꯪꯉꯨꯁꯦ ꯈꯪꯅ ꯈꯪꯗꯕ ꯁꯥꯔꯅꯨ ꯃꯅꯤ ꯍꯟꯗꯛꯃꯛꯇꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯐꯥꯎꯔꯛꯑꯦ ꯇꯣꯏꯅ ꯍꯪꯉꯤ ꯏꯗꯣꯝꯆꯥ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯒꯤꯅꯤ ꯑꯩꯍꯥꯛꯇꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤꯅꯤ ꯑꯗꯨꯅ ꯈꯪꯗꯕꯗꯒꯤ ꯍꯪꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯗ꯭ꯔꯒꯗꯤ ꯑꯩ ꯍꯥꯏꯒꯁꯦ ꯅꯪꯁꯨ ꯄꯣꯠꯆꯩꯁꯤ ꯂꯣꯏꯁꯤꯟꯕ ꯈꯔ ꯌꯥꯎ ꯃꯅꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯁꯤꯡ ꯇꯝꯂꯔꯤ ꯈꯨꯜ ꯑꯁꯦ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯗꯦ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯆꯤꯡꯌꯥꯒꯁꯨ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯈꯨꯟꯅꯤ ꯃꯤ ꯁꯤꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣই ꯈꯨꯜ ꯑꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯉꯤ ꯑꯩꯈꯣꯏꯗꯤ ꯀꯩꯊꯦꯜ ꯐꯝꯕꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯨ ꯑꯔꯥꯞꯄ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯌꯥꯝꯅ ꯌꯥꯎꯔꯤ ꯃꯤꯕꯨ ꯁꯤꯔꯕꯗꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯠꯇꯦ ꯑꯃꯝꯕ ꯂꯩꯔꯛꯁꯤꯡ ꯂꯥꯏ ꯌꯥꯝꯅ ꯇꯝꯅꯩ ꯂꯥꯏ ꯌꯥꯝꯅ ꯁꯥꯟꯅꯩ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯏ ꯑꯣꯛꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯒꯕꯨꯗꯤ ꯑꯃꯨꯛ ꯐꯈꯤꯅꯤ ꯑꯗꯨꯕꯨ ꯁꯤꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯑꯃꯥꯏꯕꯁꯤꯡꯅꯁꯨ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯀꯤꯔꯤꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤꯅꯤ ꯍꯥꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯅꯍꯥꯛꯁꯨ ꯅꯌꯨꯝ ꯆꯠꯅꯕ ꯇꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯑꯇꯩ ꯂꯩꯔꯝꯕꯁꯤꯡꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯄꯣꯠꯆꯩ ꯂꯩꯔꯝꯕꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯕꯨ ꯎꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯇꯩꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯪꯁꯨ ꯅꯌꯨꯝ ꯆꯠꯂꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯆꯠꯂꯣ ꯍꯥꯏꯕꯁꯦ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯅꯤꯗꯤ ꯈꯪꯅꯤꯡꯕꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯃꯤꯅꯠ 5-10ꯒꯤ ꯃꯇꯨꯡꯗꯗꯤ ꯀꯩꯊꯦꯜ ꯑꯁꯤ ꯃꯤ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯃꯇꯝ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤ ꯁꯤꯔꯦ ꯍꯥꯏꯔꯨꯕꯒ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯤ ꯇꯤꯟꯗ꯭ꯔꯤꯕ ꯃꯤ ꯀꯤꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯂꯤ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯝꯍꯧꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯕ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯍꯩꯐꯣꯟ ꯂꯥꯛꯄ ꯍꯧꯔꯔꯦ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯈꯥ ꯄꯥꯡꯅ ꯃꯈꯣꯏ ꯑꯅꯤꯅꯤ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯇꯝ ꯑꯅꯤꯈꯛ ꯇꯞꯅ ꯆꯪꯂꯛꯂꯤꯕꯗꯣ ꯃꯅꯤꯅ ꯎꯔꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯃꯅꯤ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯎꯈꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯄꯥꯛꯊꯗꯨꯅ ꯂꯨꯝꯃꯤ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯀꯩꯅꯣ ꯊꯨꯈ꯭ꯔꯦꯗ ꯃꯤ ꯁꯤꯕꯅ ꯀꯣꯜꯂꯤ ꯂꯥꯏꯗꯤ ꯍꯥꯟꯅ ꯂꯥꯛꯏꯅ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯂꯥꯏꯔꯅꯤ ꯑꯣꯟꯊꯣꯛꯅ ꯊꯨꯏꯗ ꯀꯔꯝꯕ ꯂꯥꯏꯅꯣ ꯁꯤꯕꯣ ꯃꯅꯤ ꯃꯍꯧꯁꯥꯅꯁꯨ ꯂꯥꯏ ꯀꯤꯗꯕ ꯃꯤꯅꯤ ꯑꯁꯨꯝꯅ ꯃꯨꯁꯨꯛ ꯃꯨꯕ ꯑꯅꯤꯈꯛ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯎꯕꯗ ꯃꯅꯤꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤ ꯃꯆꯤꯟꯗꯒꯤ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ ꯌꯥꯝꯅ ꯊꯨꯅ ꯇꯝꯅꯩꯕꯁꯤꯗꯤ ꯁꯤꯕꯅ ꯀꯣꯜꯂꯤꯅꯦ ꯇꯝꯅꯕꯅ ꯍꯥꯜꯂꯤꯅꯦ ꯑꯁꯤꯕꯨ ꯑꯩꯕꯨ ꯌꯦꯡꯁꯤꯔꯅꯦ ꯃꯅꯤ ꯂꯨꯝꯂꯒ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯑꯃꯨꯕꯅꯦꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯃꯨꯕ ꯁꯛꯇꯝ ꯃꯅꯤꯁꯤꯁꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯅꯥꯒꯦꯠ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯃꯈꯣꯏ ꯑꯅꯤ
ꯌꯥꯝꯅ ꯊꯨꯅ ꯒꯝꯒꯝ ꯀꯥꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯦ꯫ ꯑꯦ, ꯂꯥꯏ ꯑꯣꯏꯔꯒ ꯈꯣꯡꯅ ꯆꯠꯄ, ꯈꯣꯡꯊꯥꯡ ꯃꯈꯣꯟꯁꯨ ꯂꯥꯎꯕ, ꯑꯗꯨꯒ ꯄꯥꯏꯕꯁꯨ ꯄꯥꯏꯗꯕ, ꯑꯩꯕꯨ ꯌꯦꯡꯁꯤꯔꯅꯦ꯫ ꯃꯅꯤꯗꯤ ꯈꯪꯅꯤꯡꯕꯗꯨꯅ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯀꯥꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯃꯨꯕ ꯁꯛꯇꯝ ꯑꯅꯤ ꯑꯁꯤ ꯃꯅꯤꯅ ꯂꯣꯟꯅ ꯇꯨꯡꯗꯒꯤ ꯇꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯃꯨꯕ ꯁꯛꯇꯝ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯄꯔꯞ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯉꯁꯥꯏ ꯀꯩꯊꯦꯜ ꯐꯝꯂꯝꯕ ꯅꯨꯄꯤꯁꯤꯡ ꯃꯗꯨꯕꯨ ꯇꯥꯜꯂꯤꯕꯅꯤ꯫ ꯃꯈꯣꯡꯅ ꯆꯠꯈꯤꯕ ꯑꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇꯕ ꯅꯨꯄꯤꯁꯤꯡ ꯑꯔꯥꯞꯄꯁꯤꯡ ꯑꯁꯤ ꯃꯌꯨꯝ ꯌꯧꯔꯝꯈꯤꯔꯣꯏ꯫ ꯃꯈꯣꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯜꯍꯧꯅꯕ ꯂꯧꯍꯧꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ꯫ ꯇꯥ ꯃꯅꯤꯁꯨ ꯂꯥꯞꯇꯛꯅ ꯁꯨꯝ ꯏꯅꯩ꯫ ꯃꯍꯥꯛꯇꯤ ꯂꯝꯆꯤꯡꯁꯤꯟꯕ ꯉꯝꯃꯅꯤꯅ ꯃꯈꯣꯏꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯃꯥꯅ ꯂꯝꯆꯤꯡꯁꯤꯜꯂꯒ ꯃꯇꯨꯡ ꯏꯟꯅꯩ꯫ ꯐꯅꯗꯤ ꯂꯥꯞꯅꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯂꯩꯕꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯇꯝ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯥꯡꯗ ꯊꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯦꯛ ꯑꯁꯤ ꯂꯝꯕꯤ ꯅꯥꯀꯟꯁꯨ ꯌꯨꯝ ꯇꯥꯗꯦ, ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯠꯂꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯅꯒ ꯄꯨꯝꯃꯝꯂꯦ꯫ ꯃꯅꯤꯁꯨ ꯈꯔ ꯂꯥꯞꯅ ꯇꯥꯜꯂꯛꯄꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯠꯂꯤꯕꯁꯤ ꯎꯔꯦ꯫ ꯃꯥꯁꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯔꯒ ꯂꯧꯔꯤ ꯅꯥꯀꯜꯂꯣꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ? ꯑꯃꯨꯕ ꯁꯛꯇꯝ ꯑꯅꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯃꯀꯣꯛꯇ ꯄꯣꯠꯆꯩ ꯍꯥꯞꯀꯠꯂꯝꯃꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯃꯈꯥꯗ ꯊꯥꯗꯔꯦ꯫ ꯆꯦꯟꯕꯁꯨ ꯉꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯇꯥꯁꯤꯜꯂꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯛꯑꯦ꯫ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇꯒꯤ ꯊꯥꯗꯈꯤꯕ ꯊꯨꯝꯃꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯆꯥꯅꯕ ꯂꯐꯣꯏ, ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯐꯣꯏ ꯑꯗꯣ ꯃꯈꯣꯏ ꯂꯦꯞꯂꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯇꯝ ꯑꯅꯤꯁꯤꯅ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯝꯃ ꯆꯪꯉꯤ꯫ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯔ ꯆꯥꯎꯅ "ꯄꯩꯁꯥ, ꯄꯩꯁꯥ" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯃꯅꯤꯗꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯄꯨꯟꯅ ꯎꯔꯔꯦ ꯈꯪꯂꯔꯦ꯫ ꯑꯦ, ꯀꯔꯤ ꯂꯥꯏꯅꯣ ꯁꯤꯕꯣ? ꯂꯐꯣꯏꯁꯨ ꯄꯥꯏꯁꯤꯟꯕ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯅꯤꯕ꯫ ꯑꯦ, ꯀꯔꯝꯕ ꯂꯥꯏꯅꯣ? ꯑꯅꯧꯕꯔꯅꯦ? ꯂꯥꯏꯅꯕꯨ ꯑꯁꯦꯡꯕꯒꯤ ꯂꯐꯣꯏ ꯆꯥꯕ꯭ꯔꯅꯦ? ꯑꯗꯨꯒ ꯄꯩꯁꯥꯁꯤꯅ ꯃꯥꯗꯤ ꯀꯔꯤ ꯂꯩꯒꯗꯣꯔꯤꯕ? ꯂꯥꯏꯒꯤꯕꯨ ꯀꯩꯊꯦꯜ ꯂꯩꯕ꯭ꯔꯥ? ꯀꯗꯥꯏꯗ ꯂꯩꯕ? ꯃꯇꯣꯝꯇ ꯃꯅꯤ ꯈꯪꯅꯤꯡꯕꯗꯨꯅ ꯂꯥꯡꯇꯛꯅꯕꯁꯤꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯌꯧꯔꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯃꯤ ꯁꯤꯕ ꯅꯨꯃꯤꯠꯇ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯝꯅꯕ ꯀꯩꯗꯧꯕ ꯈꯔ ꯊꯦꯡꯅꯈꯤꯕ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯊꯠꯄ ꯑꯗꯨꯒ ꯄꯩꯁꯥ ꯅꯤꯕꯁꯤꯗꯤ ꯑꯍꯥꯟꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯀꯞꯅ ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯟꯁꯤꯜꯂꯒ ꯃꯥꯅ ꯍꯥꯏꯔꯔꯤ, "ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯤꯈ꯭ꯔꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯍꯥꯟꯕꯅꯦ, ꯄꯩꯁꯥ ꯅꯤꯕ ꯂꯥꯏ ꯑꯍꯥꯟꯕꯅꯦ꯫ ꯁꯦ" ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯤꯖꯦꯗ ꯀꯤꯔꯕ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯟꯁꯤꯟꯅꯔꯒ ꯃꯥꯒꯤ ꯐꯤꯖꯦꯗ ꯀꯤꯔꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯌꯦꯡꯕꯗꯤ ꯌꯦꯡꯗꯦ ꯅꯥꯀꯜ ꯑꯃꯗ ꯂꯧꯊꯣꯛꯈꯤꯔꯝꯃꯤ꯫ "ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯆꯠꯂꯒꯦ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯨꯕ ꯁꯛꯇꯝ ꯑꯅꯤꯁꯤꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯈꯨꯜꯂꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯝꯕ ꯂꯐꯣꯏꯁꯤꯡ ꯂꯧꯍꯧꯔꯦ꯫ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯡ ꯊꯦꯛꯄ ꯃꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯃꯨꯕ ꯁꯛꯇꯝ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯥꯏ ꯅꯠꯇꯦ, ꯃꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤ ꯁꯤꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯀꯤ ꯅꯣꯛꯈꯠꯂꯛꯄ, ꯃꯈꯣꯏꯅ ꯍꯔꯥꯎꯕ ꯂꯐꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ "ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯌꯥꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯅ ꯄꯨꯟꯅ ꯈꯪꯂꯔꯦ, ꯎꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯃꯨꯕ ꯁꯛꯇꯝ ꯑꯅꯤꯁꯦ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯃꯅꯤꯅ "ꯍꯦ, ꯂꯥꯏꯅꯕꯨ ꯀꯤꯕ꯭ꯔꯥꯅꯦ? ꯂꯥꯏꯅꯕꯨ ꯈꯪꯕ꯭ꯔꯥꯅꯦ? ꯍꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯂꯥꯏꯅ ꯂꯐꯣꯏ ꯆꯥꯕ, ꯂꯥꯏꯅ ꯄꯩꯁꯥ ꯅꯤꯕꯁꯦ꯫ ꯑꯩꯒꯤꯁꯨ ꯂꯐꯣꯏꯗꯨ ꯈꯔ ꯄꯤꯌꯨꯗꯅ." ꯇꯥ ꯃꯅꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯒ ꯕꯨꯅ ꯌꯦꯡꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯒ ꯃꯈꯣꯏꯅ ꯐꯠꯇꯕ ꯂꯥꯏꯒꯤ ꯁꯛꯇꯝ ꯁꯥꯕ, ꯇꯝꯅꯕ ꯁꯥꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯅꯤꯁꯨ ꯆꯤꯡꯅꯕꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ? ꯃꯁꯤꯗꯒꯤ ꯃꯤ ꯂꯩꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯐꯥꯎꯗꯣꯔꯛꯂꯦ꯫
ꯑꯗꯨꯒ ꯇꯥꯃꯅꯤꯗ ꯍꯥꯏꯔꯛꯑꯦ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯕꯨ ꯀꯤꯗꯕ꯭ꯔꯥ? ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯃꯅꯤꯁꯨ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯍꯜꯁꯤꯡ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯂꯐꯣꯏꯁꯤꯡ ꯃꯨꯟꯕꯤꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯩꯁꯥꯁꯨ ꯃꯨꯟꯕ꯫ ꯅꯈꯣꯏꯅ ꯂꯥꯏ ꯇꯝꯅꯕꯒ ꯁꯥꯔꯤꯕ? ꯈꯨꯜ ꯑꯁꯦ ꯅꯈꯣꯏ ꯈꯔꯅ ꯀꯤꯍꯟꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯐꯣꯏꯁꯤꯡ ꯑꯩꯉꯣꯟꯗ ꯄꯨꯟꯅ ꯄꯤꯌꯨ, ꯄꯩꯁꯥꯗꯨꯁꯨ ꯄꯤꯔꯛꯑꯣ꯫ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯂꯣꯏ꯫ ꯃꯁꯤꯗꯒꯤ ꯃꯨꯛꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒ ꯇꯥꯃꯅꯤꯒ ꯍꯦꯛꯇ ꯅꯝꯅꯔꯛꯏ꯫ ꯃꯅꯤꯗꯤ ꯃꯍꯧꯁꯥꯅ ꯃꯥꯗꯤ ꯂꯥꯏꯒꯤ ꯃꯍꯩ ꯌꯥꯎꯕꯅꯤꯅ ꯃꯅꯤꯒꯤ ꯄꯥꯡꯒꯜ ꯃꯍꯩ ꯑꯉꯛꯄꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯛꯐꯟ ꯑꯃꯗꯒꯤ ꯃꯛꯐꯟ ꯐꯟꯐꯝꯅ ꯆꯣꯜꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯅꯤ ꯑꯁꯦ ꯃꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯩꯁꯥ ꯑꯃꯗꯤ ꯂꯐꯣꯏ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯅꯤꯅ ꯂꯐꯣꯏ ꯑꯗꯨꯒ ꯄꯩꯁꯥꯗꯨꯒ ꯄꯨꯟꯅ ꯄꯥꯏꯍꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯤꯟꯅꯕꯗꯤ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯌꯨꯝ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯍꯌꯦꯡ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯁꯥꯏꯒꯤ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯅꯤꯅ ꯊꯨꯝꯃꯣꯛ ꯑꯍꯨꯝ ꯑꯁꯦ ꯑꯃꯨꯛꯇꯗ ꯃꯥꯒꯤ ꯃꯀꯣꯛ ꯇꯝꯅ ꯂꯣꯡꯈꯠꯂꯒ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯀꯩꯊꯦꯜ ꯌꯧꯔꯔꯦ꯫ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯝꯃꯤ, ꯑꯗꯨꯒ ꯃꯥ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯂꯥꯏꯗ ꯇꯝꯅꯩ꯫ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯃꯤ ꯁꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯥꯏ ꯁꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯂꯥꯏꯗꯤ ꯊꯣꯛꯄꯖꯥꯠꯅꯤ꯫ ꯑꯍꯤꯡ ꯑꯁꯦ ꯌꯥꯔꯦꯛꯐꯝꯁꯨ ꯂꯩꯇꯕꯅꯤꯅ ꯀꯗꯥꯏꯗ ꯌꯥꯔꯛꯀꯅꯤ? ꯃꯅꯤ ꯊꯨꯝꯃꯣꯛꯁꯤꯡ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯊꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯃꯆꯤ ꯑꯃꯗ ꯆꯠꯀꯅꯤ, ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯈꯜꯂꯤ꯫ ꯈꯔ ꯀꯥꯏꯔꯕ ꯂꯐꯣꯏ ꯑꯃꯅꯤ ꯃꯥꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯔꯒ ꯐꯝꯂꯒ ꯂꯩꯕꯁꯤꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯐꯅꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯈꯔ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯅꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯎꯏꯅꯤꯡꯂꯤ꯫ ꯊꯨꯝꯃꯣꯛꯇ ꯉꯥꯊꯔꯒ ꯑꯗꯨꯝ ꯎꯏꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯂꯥꯛꯂꯔꯦ꯫ ꯃꯅꯤ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯈꯪꯗꯦ, ꯎꯏꯔꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯤꯒꯤ ꯃꯔꯦꯡꯕꯥꯟꯗꯅꯤ ꯈꯨꯠ ꯑꯃꯈꯛ ꯇꯥꯞ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯅꯤ ꯑꯍꯥꯟꯕꯗ ꯃꯤꯠ ꯁꯤꯡꯗꯦ, ꯑꯗꯨꯕꯨ ꯈꯨꯠ ꯑꯁꯤꯅ ꯃꯥꯒꯤ ꯃꯔꯦꯡꯕꯥꯟꯗ ꯄꯥꯏꯔꯒ ꯍꯥꯏꯔꯞ ꯆꯞꯁꯤꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯃꯅꯤ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯈꯨꯠ ꯑꯃ ꯊꯜꯂꯨꯒꯦ ꯍꯥꯏꯕꯗꯤ ꯈꯪꯏ, ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯦ꯫ ꯃꯅꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯐꯣꯏ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯅꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯉꯥꯎꯕ ꯂꯥꯏ ꯉꯥꯛꯇ! ꯅꯈꯣꯏꯅ ꯂꯥꯏ ꯁꯥꯕ ꯇꯧꯁꯤꯟꯅꯕꯗꯨ ꯈꯪꯉꯤꯅꯦ꯫ ꯌꯥꯔꯦ ꯆꯠꯂꯣ꯫ ꯈꯨꯠ ꯑꯁꯦ ꯑꯃꯨꯛ ꯏꯟꯊꯣꯛꯏ, ꯏꯟꯊꯣꯛꯄꯒ ꯑꯃꯨꯛꯁꯨ ꯊꯝꯃꯛꯏ꯫ ꯃꯅꯤ ꯑꯃꯨꯛ ꯏꯟꯊꯣꯛꯀꯅꯤ, ꯑꯃꯨꯛ ꯊꯝꯃꯛꯀꯅꯤ꯫ ꯑꯁꯨꯝ ꯇꯣꯏꯅ ꯇꯧꯕ ꯇꯟꯖꯥꯁꯤꯗ ꯂꯐꯣꯏ ꯑꯃ ꯏꯜꯂꯒ ꯐꯒꯗꯕꯅꯤ, ꯈꯪꯉꯅꯤ ꯅꯪ꯫ ꯋꯥꯏꯁꯦ ꯍꯥꯏꯔꯒ ꯃꯅꯤ ꯐꯠ ꯑꯣꯟꯊꯣꯔꯛꯏ, ꯂꯐꯣꯏꯗꯨ ꯏꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯪꯅꯕ ꯁꯛꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯥ ꯊꯦꯡꯗꯦ, ꯃꯈꯣꯡ ꯌꯥꯎꯗꯦ, ꯃꯁꯥ ꯄꯨꯝꯕ ꯇꯥꯎꯔꯤ, ꯑꯗꯨꯒ ꯁꯛꯇꯝ ꯑꯗꯨꯁꯨ ꯑꯀꯤꯕꯒꯤ ꯁꯛꯇꯝ, ꯇꯁꯦꯡꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯅꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯃꯥꯒꯤ ꯃꯤꯠꯇ ꯂꯥꯏ ꯎꯕ ꯍꯥꯏꯕꯁꯦ꯫ ꯃꯁꯤ ꯎꯕꯗꯒꯤ ꯃꯅꯤ ꯀꯟꯅ ꯂꯥꯎꯏ꯫ ꯃꯍꯥꯛ ꯃꯍꯩ ꯐꯅꯌꯥꯝꯅ ꯍꯩꯕ ꯇꯥꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯑꯀꯤꯕ ꯐꯪꯅꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯃꯅꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ꯫ ꯂꯥꯎꯕꯗꯨꯅ ꯃꯍꯥꯛ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯊꯦꯜ ꯑꯗꯨꯒ ꯂꯝꯕꯤꯒꯁꯨ ꯍꯦꯛ ꯊꯪꯅꯕꯅꯤ꯫ ꯅꯤꯡ ꯍꯟꯅ ꯀꯤꯅ ꯆꯦꯟꯊꯣꯔꯛꯄ ꯇꯟꯖꯥꯁꯤꯗ ꯁꯥꯏꯀꯜ ꯑꯃꯈꯛ ꯊꯧꯔꯒ ꯂꯥꯛꯄ ꯇꯟꯖꯥꯅꯤ꯫ ꯃꯁꯤꯒꯤ ꯁꯥꯏꯀꯜ ꯑꯁꯤꯗ ꯃꯅꯤꯅ ꯋꯥꯏꯁꯤꯜꯂꯔꯦ꯫ ꯁꯥꯏꯀꯜ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯣꯡꯏ꯫ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯅꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯃꯤꯑꯣꯏ ꯃꯤꯇꯧ ꯋꯥꯡ ꯆꯥꯎꯏ, ꯐꯖꯩ꯫ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯥꯡꯒꯤ ꯐ꯭ꯔꯦꯝꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯥꯋꯥꯏꯗ ꯇꯥꯒꯅꯤ꯫ ꯃꯍꯥꯛ ꯃꯤ ꯄꯤꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯕ ꯃꯇꯝ ꯑꯁꯤꯗ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯎꯏ꯫ ꯃꯝꯅꯒ ꯃꯝꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯇꯨꯔꯤꯕ ꯈꯔ ꯄꯤꯛꯄ ꯅꯨꯄꯥ ꯑꯁꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠꯁꯤ ꯄꯤꯛ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯀꯅꯥꯅꯣ ꯂꯥꯎꯈꯠꯂꯛꯏ꯫ ꯃꯅꯤꯁꯨ ꯀꯤꯕꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯕ ꯅꯠꯇꯦ, ꯀꯩꯊꯦꯜꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥ ꯌꯦꯡꯂꯤ꯫ ꯈꯔ ꯄꯤꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯃꯅꯤꯁꯤ ꯃꯥꯅ ꯎꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯅꯤꯒꯤ ꯒꯂꯥꯗ ꯄꯥꯏꯔꯒ ꯃꯥꯅ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯥ? ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯥ ꯅꯪ? ꯇꯣꯔꯆꯂꯥꯏꯠꯇꯨꯅ ꯃꯤꯠ ꯑꯁꯤꯗ ꯀꯣꯛ ꯁꯨꯔꯥ? ꯁꯨꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅ
तो यार से अममसिदा उदब इरमनी यार तो सिबा से तो से असुमना हारेगा अपिक पसक्ता मदबु माना खामदोली खामला हेली अपिक नुपा से हेन मागे थौना फगलकपा ए उदब के सादना हौनो होय वाइनी हेनंग वाइनी हारिसिनी असुमना हारे हयेंग वरी सिगे मखा पुजरके खरा पिक नुपा से कनाबु ओरिगबा मथंग नुंगाई कुमई कया अमसु उबिनरसी हयेंग सुत्रंगामिनरसी मयामबु अरोयबदा दान कुमन्ना अमुकन खुरुमजरी।